Justice C. Upendra ngasi euk sagol moirang ler machin lebe masagium laikidre mak sahi maripu manga sukre. Manipuri ki tara mangarak Super Chief Secretary PC Langkunga ngasi thabak tagi potha kre mahak matak political pressure amata laikide hari. IMC na lakator bechahi English ngani tara taruk mayai chalako adwai dagi Imphal City asai amoda kai laitaba city yama oyen gadawri. Amasung koi saunarau Piramangol College ki mahiroi singna Directorate of Education UG Joint Director amari OSD College Pajin da thamkre. Mayam kurumjari adomna yengbire bas Impact News ni ay okram somendro na huje pungja asipawbugi maroi ba pausing miyam da pijari. Manipur ki lura ba isu kayada mapungoi ba thaudang lawramba miyam na Justice Upendra har ka khangna ba chanambam Upendra ngasi laikidre. Sagolban moirang lerek masin da laiba masagi yumda ngasa yupung manga minute difumunga tab adwaida yumgi ising singna na ba hotna ba da khangauda na soibadagi electric na singduna laikidabani hari. Laikidraba Justice asiki loinabi yauna masanupa ama nupi ama laihori mag masagi sahi marifu mga sukre ningsing bayab amana Justice Upendra District Judge oina thabak tagi potha ke ba government na lingba commission kya ge chairman amade member oiduna asobu thaudang kya loramba misak amani masida natana Manipur ge maru oiba mioiba gi hak khongaung na ba ki case sing nupi anga mari leinana miot minai singi mayokta miyam ga loinana asobu thaudang loramba misak amasuni Amaramda Manipur miyamna manorama gi mihat aina khangna ke thodokta Justice C Upendra Commission semduna yamna chawbu thodang lauramki ayung ta chaista akhoi electric shock haiba tare mana chingaga le madagi imana thingnarakpati ki yengma tamda timatamdo ketang ka thengyu thengama male round about 5:30 da gumada warangani mana oibase akhona khangpana 5:45 aina ngang tuition tambagi tholoken haibda imana lawrakpati chandam matamda adudagi warambadagi mai condition dudagi khudakta rimsa puma tamda de adudati mai pulse rate phangdabi doctor na laita akumai gi sire na dum declare dum tawre Manipur ki thok do thok kanu ma tung matam da ma si yamna maru oi ba ma legal advisor ma oina natraga tatu kasin don ba ma gi poktak lo ba Manipur ki paja khudi mang na social worker khing mang na organizing khudi mang na ma gi poktak lo ga thok chathar Amaramda Justice C Upendra ngasi ikhang khangaudana laikhidabada Indigenous Peoples Association of Kanglai Park Ipak Manipurna awabu fongdorakli Mahakumna Maribak Nungsiba Maribak kitama ahak laitana lamjing lamtak pi ba mihoi atang bani mahakum ama laikhida baibase lamdam asigi men khatpa ngam loroi da mangzab amani haina Ipak chairman S Zadamuni na thadorok chirol amada awabu fongdorakli Manipur ki tara mangarak Super Chief Secretary PC Langkunga ngasi thabak tagi potha khre mahakna thabak tagi potha ba mari lainana Secretariat Employees Association mahakpu bidai pi ba ki thorama mangasi all secretariat ki conference holda pangthokre bidai pi ba ki thorama duda department kaya gi makok thongbu official singna saruk yakhe panba yabade mahakna Chief Secretary oiringai da cabinet mifam humpuni pan lak pangthokhe masi tialaba matam da khwaidagi yamna pangthok cabinet meeting oikhe Maku farewell people ke thorong mari lainana wangang bada maku Manipur government na awang thak ta thabak tawon magi damak apian ma phongdokhi sakhiba sahi ani chief secretary oiringai da government asina angamba support pibiba political pressure pi daba amade sasan salai bada apan ma pi daba asiki damak apian ma poi haiki Maki imung manungi oina khwaidagi nungaiba matam Manipur da phangba ngamki amasung masina Tungdasu adumak ningsingduna lairagani haiki mahakna service torokpada mahaku support pibirakiba pumnamakpusu amuka hanna thagatpa amade apenba phongdokhi On the eve of my departure from Manipur, I wish to express my heartfelt gratitude to the government of Manipur for imposing confidence on me to hold a number of responsible assignments during my tenure here. I am extremely happy with the Honorable CM, Sri O.W. Singh, for considering me worthy of this responsible post, which I held over for 2 years. I feel lucky to serve in his government, where I got maximum support and understanding from him and his cabinet colleagues. Ngasidagi thabak tagi potharaba aduga hayeng fawbugi oina stars pugodoriba Manipur gi Chief Secretary PC Langkunga na aikhoi na Subanom amadi hotna ba kallabadi nongmadi soidana India ka lamba taw ngamgani ana phongdokre
Impact News ka akana na unaba amada mak na Manipur se sahi manga taruk ki matung dade tourism sector da yamna saku pralamda mama oiba ngamlagani haibagi thajaba phongdoki Manipur da ngasi phabu thabak torak pada khwaidagi penjabadi English ani tarani thogi general election da chief election officer am oina mai pakna pangthokpa ngamkhiba aduni haiki Manipur ki matang da palladuna Manipur miyam gi nungsi sauba matau ising nungsit nungaiba madi thabak tawpada political pressure laitana tawkiba kaya aduna Manipur di ma ki tung punsi da kaw ngamlaro haiki Manipur da ki Mizoram da halaba matung Mizoram Public Service Commission ki chairman oina thaw pugani hana makata ki In terms of climatic conditions, hospitality of the people, and potentials for various development for tourism, industries, and other infrastructure, I have seen a good number of foreign countries. Even then, I still feel that Manipur is the best place to live, and their what they call goodwill and love and affection for us and for my family, but they are not necessarily better. It is with the labor and hard work we can compete with anybody. Manipur ki anauba governor oigadoriba B Sanmuganathan hayeng wasak lawbagi thoramase hayeng nungtil pung mari taba matamda Manipur ki Raj Bhavan da pangthokani haribu wasak lawbagi thoramasida Manipur ki Chief Minister, Deputy Chief Minister, Council of Minister amasung Manipur government ki makok thongbu officials singna saruk yagadori Hauzik Meghalaya ki governor oidiba B Sanmuganathan ase Manipur ki governor oidama Dr. Syed Ahmad na tha asiki kuntareta Mumbai ki Lilavati Hospital laikhidra matung Manipur ki matam kharagi oina governor ki SARS puna nanaba Rashtrapati Bhavandagi khalakpani hari Lakadoriba sahi English ngani tarataruki mayai salakpa aduwaidagi Imphal City ase amorakai laitaba taru tananba city ama oiragani hana Imphal Municipal Corporation ki Public Health and Sanitary ki chairperson Hizam Nutan Chandrana fongdokre Hauzik Imphal City da amorakai hundokpham laitabadagi thengnariba awaba sing asigi matangda ngasi Impact News ka akhanan unaba mada Nutan Chandrana haikibada solid waste management policy ki makhada lamdeng da sariba permanent dumping site ase saliba sahi asigi manungda loisin ngamlagane loinana hauzik amot akai amadi fatahaudi sing hundokpham laitabadagi NGO sing amadi miyamna thengnarib awaba sing asigi damak IMC na temporary oina fatahaudi hundokna mafam kaya amasu semna na thaurang tauri hauzik maki oina porompat ki khurai polo club manakta temporary oina amot akai sing hundok hali haiki Mana maka taraduna lamdeng the sariba permanent dumping site as atuba matam da loisin na bagi damak IMC ki chairperson singna Manipur ki chief minister ga su unaduna wari sakre loina na chief minister na su lamdeng sariba permanent dumping site as atuba matam da loisin ga ne haibagi thajaba pirakhi hari Honorable Chief Minister na tawbiriba akoi lamdeng da packet piriba pura sabi di complete loisal le adu akoi hujik maju machine chalai da bar ngai da banina matam khajitang Warna Pazana, Naibinaba, Imphal Municipal Corporation ki site gi aikoi no luxury athu matam da 2016 gi akhai adai bu manung da complete aikoi sem saba si loiduna aikoi lamdeng dumping site soina aikoi masi chalaiba horagani haiba thajaba chena Imphal Municipal Corporation site gi thamjari aduna parja miyamna war suwana matam kitang khangmina na bade NGO singna so aikoi amaga corporation pinaraga tariba kani awaba karigumba kitang nuai tabale ga so aikoi corporation ga khanani naga tanaraga sibauli tawai sibau tawsi abi mateng no pangbiu Saumbung Bidamangol College ke principal in charge ta DDO ki sakti sinaragani hana education minister na thajaba pirabasu thabakta onthork tabadagi ngasi college asigi mairoi singna directorate of education UGS joint director amade department asigi OSD college ta fajinu na thamkre saliba sahi asigi me thadagi DDO ki sakti yaudana college asi salai rakpana oja singe tolo phangdabudagi mathakta college asigi sel thumga mari laina bathabak amata tawbu yadana lairakibane hiram asigi matangda tha asigi kulhum noida Education Minister Department asigi Commissioner Director amadi College asigi Student Union gi mihut sing yauna mifam pangthok la batungda ngasi September 18 fawgi manungda principal in charge ta DDO gi sakti sinaragani haibaga loinana college asibu yengsin na department gi mihut sing nungti gi tharakani haina thaja piram kibani hari adubu education minister na principal in charge the DDO gi sakti sinaragani harabasu ngasi fawba thabak on thorok tabana khongjang asi sanction bani hana college students union gi general secretary Laisram Dhaneshwari na fongdorakli education minister na
ꯉꯥꯡꯊꯣꯛꯈꯤꯕ ꯋꯥꯗꯨ ꯑꯩꯈꯣꯏꯕꯨ ꯀꯔꯦꯝꯅꯕ ꯑꯃꯗꯤ ꯕ꯭ꯔꯤꯃꯣꯟ ꯀꯣꯂꯦꯖꯀꯤ ꯁꯥꯇ꯭ꯔꯁꯤꯡꯕꯨ ꯑꯩꯈꯣꯏ ꯍꯟꯊꯅ ꯈꯟꯕ ꯑꯃꯗꯤ ꯎꯁꯤꯠꯇꯕꯅꯤ ꯍꯥꯏꯅ ꯂꯧꯖꯔꯦꯕ ꯑꯩꯈꯣꯏ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯑꯣꯔꯗꯔ ꯊꯣꯛꯇꯕ ꯇꯥꯔꯒꯗꯤ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯑꯣꯔꯗꯔ ꯑꯁꯤ ꯊꯣꯛꯇꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯃꯈꯥ ꯇꯥꯕ ꯈꯣꯡꯖꯪꯁꯦ ꯍꯦꯟꯅ ꯆꯪꯁꯤꯟꯈꯤꯒꯅꯤ ꯑꯃꯗꯤ ꯃꯁꯤꯗ ꯊꯣꯛꯂꯛꯀꯗꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯈꯨꯗꯤꯡꯃꯛ ꯑꯐ ꯐꯠꯇ ꯗꯥꯏꯇ ꯄꯨꯝꯅꯃꯛ ꯏꯗꯨꯀꯦꯁꯟ ꯃꯤꯅꯤꯁꯇꯔ ꯑꯃꯗꯤ ꯏꯗꯨꯀꯦꯁꯟ ꯕꯤꯚꯥꯒꯅ ꯄꯨꯒꯗꯕꯅꯤ ꯃꯇꯤꯛ ꯆꯥꯗꯕ ꯏꯗꯨꯀꯦꯁꯟ ꯃꯤꯅꯤꯁꯇꯔ ꯑꯣꯏꯗꯤ ꯑꯩꯈꯣꯏ ꯐꯝ ꯊꯥꯗꯣꯛꯄꯤꯈ꯭ꯔꯣ lamyan ba jananita hizam irabot na kabui furuk ki damak singthani oiba thabak thorum kaya paikhat lamki english singa ma chapan kuntra adawaida lamyan ba hizam irabot na takpi tambi duna ahan bo na class 6 pass taw kabui no pi ma puthok ki haina lusing ba sibu hak theng na una hoba all india radio ki hanage senior news reader oiramba azaipu kamson na fongdorakli wafam ase impact news ka azaipu kamson ga ma ki kakhulong da laiba yumda akhana na unaba ma da fongdorakibani azaipu kamson gi mapabung hana na manipur gi ahumlak mla oiramba kakhan gai ase lamyan ba hizam irabot ka yamna luna tinaba mioi ne maramasina lamyan ba hizam irabot azaipu kamson gi yumda toina lakwa mioi ama oiki azaipu kamson na fongdokibada lamyan ba hizam irabot yamna vevar tawba amade kina luna khanjaba mioi oiki miyamna lusingba sibu member haina kaunarami lusingba sina manipur lairamba miyam gidamak oijaba amata thidana thabak tawram ki haina ma ki mapabung kakhangaina mangon toina wari livi ki lusing basina kabui furup ki oina singthani ngai oiba thabak kaya amasu tawram ki hana na kabui association haina khangnaramba haujina kabui naga association haina khangnariba association asigi sana pathap lusing basina manipuri londa sem ki hari magna kabui ki marks de sangeraga awonba matam gi matung gi laik le su nupi de tamba nupi ne laik tamaga matam adu de kai kan de na thagai ongre de bo kan de ka ne to wa de ki sam si sai kak pa ka che kak ta na ba na wari ka tawram ba kholam ba adu di ai ihak ba isha mak ju khangjere adu gi matak ta drama sanali suvidha matam adu ki la lord iti sanjao paiba sing digi arik pa moi digi khanba madu ti pik to boy ne tawi da isha jum khanje bagi wani lamyan ba jananeta hizam irabot ki samataram apan subaning sing thorong mari lainana celebration committee manipur university na puthokpa irabot ke saktam yawbuti sart ama ngasi manipur university ke vice chancellor h nandakumar sarmana fongdoktuna miyam da khusin nakre manipur university ke court hall pangthok ke thoram da vice chancellor na hai ke bada lamyan ba sibu ning singduna hayeng university asida pangthok ke dar thoram asida university asige mahiroi singna punna saru yamin na na mahiroi singi pongning singsin ki hayang pangthokadoriba yakoi celebration asidai sida parja mayam chhatra sati punamangna asuma celebration asi mapung phana mareba maramdang gidamakta thawai yauna choidana chakhona bhona gani aibasi masi irabor celebration committee gi maikai degi maroina chhatra singi chhatra staff association tongan tongan university community ki maikai degi aina miyam da appeal tawjari lamyan ba hizam irabot ke hayeng september kunthra da pangthok ko daribo mapok kumun palan ga mari lainana ngasi manipur gi mafam kaya da lamtu sengdok ki thoram pak sana pangthok nari lake of kelo petroids lcp na su thoram palan asi ki saruka moina ngasi wangkai ningthem pukri amade masi akoi bi laiba mafam sing sengdokre lamyan ba hizam irabot ki samataram pan suba mapok kumon ga mari lainana singjamai singa makhada lamtu sengba ki thabak ado sakhot khongthang lob singa makhana sindura pangthok ki bani lamtu sengba da lob asigi members singa masung lekai gi miyamna saruk yakhi Bishnupur district ki manung sana laiba kha posabam gi Live and Let Live organization amadi Petwa Club anin senduna jananeta irabot ki matangda layekpa zagoi saba saideng saidana ba amadi symposium pangthoktuna athoyen gi thoram kha pocham mamang community hall da pangthokre ngasi pangthok ki thoram adu da mahiroi samarom na saruk ya ki ba loinana kha pocham gi zila parishad gram panchayat ki mihut kaya yauna masak nair ba mioi kya na saruk ya ki
Swachh Bharat Mission Gramin gi makha tha se tang kunmanga da gina mathang tha gi tang kuntra mathoi faw chathagada ba Imphal West District ki National Sanitation Campaign ngase da district ase gi Deputy Commissioner Ningthauzam Geoffrey na hawdokre DC Office Complex ta pangthok ba hawdok gi thoram adu ga mari laina tongan ba department amadi NGO da gi miyoi kyana saruk ya ke ba rally ama Deputy Commissioner na lamthaki India Pumbada nationwide sanitation cleanliness campaign Satharibasi ki manung sananga se Bisnupura miyam gi obe khongchat ama chatkre District Water and Sanitation Committee Bisnupura amsong Bisnupur District Swachh Bharat Mission Coordinating Committee na sinduna pangthoki ba khongchat adu Bisnupur headquarter dagi satpa hauki Malem Pumbada World Heart Day pangthokpu Manipur da so numit asi pangthokre numit asi ngasi Society for Health and Education pangai na sinduna khundra kum makha lekai community hall da pangthokhi Healthy Heart Environment haiba theme na pangthoki ba thoram adu da khundra kum gram sabha gi pradhan tongan mahiloi sang singi oza sing Kanglaipak Nursing Institute ki mahiroi sing amasung maphamadu gi miyamna saruk yakhi Society for Health and Education ki Honorary Secretary Dr. Khetramayung Kala Singh na miyoibe ki haksang da khwaida ki maru oiba kayatam oiba heart asigi matang da section da badagi thamoi gi laina na naduna miyoi kayam siri heart protection na thamduna punsi nungsang na laina na gi pausel pibo oina thauram masi sinmani haina fongdoraki Lions Club of Imphal na sinduna hayang September kontrag yukpung mapan makai tabada Sagolban Bijoy Govinda Community Hall da loina na laklibo October anigi ayukpung mapan makai tabada na Sagolban Akham Lampakta lem na mitlayang mo kiem pangthok lagani hana pause lakli EMRC ki program sing Impact TV da broadcast tawbada Yanaba Purakre ngasi Manipur University Court Hall pangthokiba Assam Thorama da Vice Chancellor H Nandakumar Sharma ga Impact TV ki C producer Salam Rajesh ka EMRC ki program sing Impact TV da broadcast tawbuga mari lena memorandum of understanding ama soi tawna khre Hariba MOU asigi matung ina EMRC ki film sing Impact TV da sandok pa hawragani MOU sign tawna ba da EMRC ki director Dr. N Premchand su saruk yaki Hojik Pauda EMRC na 1989 da ADRC Ado Visual Research Center na document. Ado hojik ti matam khara MMRC harami Educational Multimedia Research Center. Ado hojik ti EMRC Multimedia na hire. Syllabus ta base to ba UGC ki country wide classroom han haramba. Ado ga hojik na mo massive online open source adugumbaji program throughout the country yembe aba throughout the world yembe aba Impact TV da soidana matam matungina yawan jarakani aduga yakoi parja sin satra sati sinna masigi lamda masigi aduga loina na course content interest of sing ado soidana yemo kamadi khanjai Apunba Manipur Matamisai Kanglup Amik Manipur na sinduna ani suba Matamisai Festival English ani taramanga ngasi Palace Compound Imphal de Laiba Lamyan Masangle na pangthokre Festival asida non-professional singer kuntramari aduga musical band Tarana saruk yari Festival asina professional oin isai sakpa hawdriba saisakpa sing amadi band singda miyam na makhoi gi talent sing adu uthoksanan gi tanja adu piri Northeastern Region Textile Promotion Scheme bu Manipur ki district Mari da sana hanan nabagidamak Sericulture Department da Extension Agent ki ahang form tarataruk ki damak application kauri Laglib October taruk fawba da Directorate of Sericulture Sangai Pata ki form lawbiraga October tarataruk fawba da pisinga da bani hari Mai ki thak sakang labo Institute da Textile Technology da Diploma natragana VC Sericulture natragana Sericulture da Diploma oigada bani Hindi amadi Manipuri khangwa miyoi oigadabani thabaki matam tha taret khakta ni aduga tha ge tolopna lupa lising tarani haina Directorate of Sericulture Government of Manipur na thadorok chero lamada khangalakli
Uripok Basaspati Lekaida Waiko Boisabu Masakang the Kulai Pai Karana Fakraka Tamtina Purak Kibabu Yaning the Fondotuna Wakat Mipam Satakre Wakat Mipamado Uripok Basaspati Lekai Community Hall da Boisag Imungi Mio Sing Amasung Lekaya the Maira Pai Sing Pulaga Satakibane Boisa Haiba Mio say Tasik Tang Kuntareki Numidang Pung Tara Tabada Masakang the Kulai Pai Sing Parabamatung Dagi Nantokuna Selakibane Manipur High Court computer operator oinan nabagdamak thasigi kuntaruk amadi kuntareta pangthokiba computer typing test mai paklaba miyoi singi fall lauthokre mai paklaba miyoi sing ase makhatana skill test saruk yaba yaragani hana serol amada khangalakli amaramda constable lobagi sangyengda vivavos yaugdaba candidate singna masa masa ki class 10 pass certificate ki original amasung photocopy loinana sport certificate ki original amasung photocopy sing purakna ba khangalakli Hauzik ngasi nomagi sanabagi pauda Imphal gi mapal kangjai bunga sathariba tara suba Manipur State Lake ki ngasi sana ki ahanba match ta Southern Sporting Union SSU na Manipur Police Sporting Club MPS Sibu Panjil ahum amada maiti ba pikre amasung anisuba match ta sana ki ba Neroka amadi Young Physics Union Panjil amada sanaba ngamdana draw oikre Hanma sana ki ba SSU amadi MPS sigi match aduda SSU na ball hena paiduna sana baga loina match ki minute tara tare chatpada SSU gi Riaz Khana corner rom dagi kaurap ko ball amagi kurong saba loguna striker Sahidur Rahman kausinduna SSU gi am Panjil sanki match asigi minute kuntaruk chat matamda SSU gi striker Gogo sana MPS sigi goal mount tamna ball pusinduna pirak pass amagi kurong saba loguna SSU gi midfielder Rosen Konglai tu na kausin tu na SSU gi ani subu goal san ki SSU gi ahum subu goal ado match asigi minute kontra ma thoi sat pada striker Sahidur Rahman MPS gi goal post tam na kausil la ki ba ball ama MPS gi defender da pala thak torak pada gi SSU gi Riaz Khan kausin tu na goal san ki loina na match ki minute marifuni pan sat pa matam da MPS gi midfielder Kem Bahadur na center line me ada gi SSU gi D Fox me ada kaurak ki ba ball amagi khudong sab loroga striker goal maina kausinduna MPS sig amatangara panjil ado san kibani ani suba match ta sana kiba Neroka amadi Young Physics Union ani gi match ado team amamam na amana amabu kadaba yade khanuna thawa yauna sana ki loina match ado da Neroka gi Said Farid Imran Khan Randhan amade international player Imeka Christian bu unsporting behavior gidamak referee na yellow card book tauki Legacy ki heng ahan ba match ta USA Kurai amade Trupu Nambol na lamba taunaragani loina ani suba match ta na FC Jalen amade Nako na lamba taunaragani Maharaj Kumar Ganendrajit Memorial Super Division Football League Tournament da YOS Kurai amade SAK Yumnam Kunau ani mai pakre ngasi sana ki ahan ba league ta YOS Kurai ge sanaroi Mayo Singh Congrio Warchuifai amade LC Selunina Panjil amamam sansinduna 11 Star Sporting Union akampat Panjil ahumamada mighty bapi kibani tournament asig anisaba lektana SAK yumnam kunauna KIYC K3 iril mapalbu Panjil ani amada mighty bapi bangam kibani Imphal East District Football Association senduna Social Workers Congress Khongmun gi sanabung satharak de tournament asida team tarana saruk yari hayang tournament asig makatab league match ani sanaragani Imphal East District Football Association sinduna Ketrigao gi AVA ground sathariba Moirang Them Iwobi Memorial First Division Football League ki ngasi sana ki match ta SSC sector amadi Nisu Kurai goal ani sanaduna draw satkre amaromda ngasi sana ki ani su match ta SSC Porompara abadi Neroka FC ani sanabada su goal amamam sanaduna draw satkre Mangasuba Kangjam Karnajit Singh Memorial Second Division Football League Tournament da High School Athletic Club amadi SCK Kodom Pokpi ani draw satkibaka loinana Taning Development Club Mayang Langjing mai pakre tournament asigi ngasi an masana kiba league ta High School Athletic Club amadi SCK Kodom Pokpi anina apiba matamna Panjal amata sanaba ngamdana match ado draw oikibani ani soba league ta na Taning Development Club Mayang Imphal na
ngakpi kan mayang langjingna MTSU malom panjal ani sinoda maiti bapi kibani Imphal West District Football Association sinduna malom tera khagi sanabungda satarik leba tournament asida team taruk na saruk yari tha asigi ani da sanaga da amna lekta Taning Development Club mayang langjing amadi Northern Crown Club khongampat ka ani suba lekta na Ya School Athletic Club amadi MTSU malom anina lamba taunargani Yangkai taruk suba Subato Club Football Tournament ki sai tara taret makha ki nupi masa ki final match ta Haryana ki Khuta Manipur leihore New Delhi ki New Wellington Campground sanariba final match adu da Manipur amade Haryana apiba matamda goal amata sanaba ngamdabada ki tie break na decide tawbada Haryana na Manipur bu panjil manga ahum da mighty ba piduna Subato Club Football Tournament ki winner trophy lawkibani Odisha libasai asiki December thada pangthokadoriba Junior National Sepak Takraw Championship ta Manipur ki team semnanaba trial selection ama lagliba October ki tang 13 da pangthoklagani trial selection asida yawningba sahi 18 gi makha gi nupi masa amadi nupa masa singna takyel da leiba sai NERC da laklaga October 13 gi ayuk pung 9 da sai gi official report tawran naba khangalakli Humpu Suba Sarchurchan Singh ji KCSI CBE Lekam Knockout Open Kang Tournament da Pakhang Cultural Club Kangkut Mayai Koibi Mai Pakre ngasi sana ke league match samada Pakhang Cultural Club Kangkut Mayai Koibi na Sinjamai Kangkut pu panjil taratare taramatoi da Mighty Bapi kibani Manipur Kang Association gi miyang makada Ibudo Moirang Pok Development Kang Association sindona Ibudo Moirang Pok gi Sanglen Liferakpom Lekai ka wada thasi kuntare ta gi hoki Kang Tournament sida Kangkut taraw doina saruk yari hayang tournament si gi manga sub league round da klasa Kangkut kaina amadi Ibudo Wangren khana sawa Kangkut usekon laikon anina lamba taunargani Matang aswaida bulletin asi lotion jadring gi mangoina na headlines amuk na thamjari Justice C Upendra ngasi ayuk sagolon moirang lerak machinda lebe masagium de laikidre mark sahi marifu manga sukre Manipur ki tara mangarak suba chief secretary PSC Langtunga ngasi thabak ki potha kre mahaki matakta political pressure amata laikide hari IMC na lakatar besahi English ngani tarataru ki mayai salakwa adwaidagi Imphal city ase amorakai laitaba city ama oihengadori amasung khoi saunaraba Biramangol College ki mahiroi singna Directorate of Education U ki joint director amadi OSD college ta pajindu na thamkre